Sangalasi Ahanbada Maru Bapau Thaba ama tauge haina bu khalabadi oithokta balaite state asi drug free zone ama ohenaba lengakna thabak lakhotpagi mahi yanba hore haina chief minister and birena phongdokre Article 370 lauthokibagi thongdo asina aikhoisu checkson bagi tangai fadaba lei haina hanagi chief minister amadi CLP gi luchingba okram ibobina haikre Ngasi Manipur amadi Manipur gi mapan lam sing yauna kunipan shuba Manipuri language day palan thoram paksana pangthok nakre Baby Sanami Siga Mari Lainana Kaisum Sangda Leriba P. Landoni Amadi Romita gi medical report August Kunmari Fawbada Piraknaba court na khanghan kre warden anigi bail plea kakthak kre Amadi Imphal Morelambi Paringdagi Mayai Kava Nisagi Polam Singh Puthorakpa Leptri Miyoi Anidagi Lupa Crore Kunmari ki Mamal Oigadaba Nisagi Polam Singh AR na fagatpa ngamkre Krumzari Times of Manipur News Meng Tabiriba Puna po Elizabeth na Taram Okchari Hauze Miyam da Pau Sandok na Pizari Thaba ama tauge haina bu khalabadi oithokta ba haibadu khak leite tawbatabu chap yungba wakhalon amadi chenba mathau tai state asigi chawkhat khongthang manglomda thangminasi hairabadi tandaba amadi honaba kanba changi haina ngasi Manipur gi chief minister and birena phongdokre wafam asi ngasi ahanba Manipur Rifles ki compound da leiba banquet hall da pangthokiba sabavana diwas palan thoranga mari leinana phongdokhibani Chief Minister na makha taraduna wakhal taminaba watpadagi general strike amadi ban kausilakpana state asigi selthum amadi chawkhat thorangi thabak thoram sing paikhalakpada achoba khurau ama oiri pendaba nungaitaba leirabasu wari sanarga solution purakminasi hanagi ariba wakhalon thadoklasi thaba ama tawbada kumpubagi hainabi toklasi khongjel yangba anauba Manipur ama semduna malemgi chawkhat khongjelda yawba ngamnaba hona minarasi haina mahakna haiki Mori ki police station ki leiba du ki hridai da safe post ka da totally sil do bangambra hoi marakta ukhrul gi border da charsanpur gi border da jungle marakta khara la lak paduna achuk kyam ba kaino se quantity si oiroe truck ta pura ga lai bese ado ita di mori na khong phanga ga leira ba tenopal gi lambi se la ye si khong khang le adu di madu gi hafam du dang di Kanano makakta disease kanano officer yam dedicated oiba officer amakakta mangon da tongan ba timmam ko mi manga tara gi piraga mori gi area se sil do budai pani am set tong ne khalle society am ko semam na ba khona budai khoi ngasi gi mirong na kari gu maktara khoi yam with some conviction khoi tawram ma changbra ina idea da maina pil Thauram aduga mari leinana handak Thaubal Police ki SP Dr. S. Ibom Chana luchingba team amana Thaubal Moizingda drug sungfam oiba factory ama yamlaba drug ka konana faba amadi thugaiba ngamkhiba adubu thagat pa phongdok aduna reward pi kani haina su chief minister na lauthoki loinana war on drugs ki saruk ama oina state asigi border area singda mathau ningthi jana tawba officer amana luchingba special team sing semduna monitoring point sing thamduna state asi drug free zone ama ohenaba DGP LM Khaukte da pautak pi Nakalamaromda lambida two-wheeler sing thawbada tangai fadana helmet upnaba amadi car singda tinted glasses naba thingnaba akhanaba policy ama thamduna monitor tawnaba SP traffic da direction pikhi Thauramgi President ki oiba warol piraduna Deputy CM Yumnam Joy Kumar na haikibada hanagi Prime Minister Oramba Lekhidraba Rajiv Gandhi ki mapo kumonga mari leinana lebak senba thungna pangthok nariba
Sadvavana Divas asigi nungi oiba wakhalon amata oibagi wakhalon sagatpa chaukraba Bharat asida leriba tongan ba furup sing pumnamag aikhoi Bharat basini haiba wakhalon asini haina mahakna haiki. Chahi manga khak sarkar paraga India si makhoina loina semba amadi tawbadauna ngangbasi angakpa amani Article 370 lokthokkhibagi thodokna aikhoisu checkinbagi tangai fadaba lei haina CLP gi leader su oriba hanagi chief minister o ibovina haikhrei Bharat ki former prime minister Rajiv Gandhi pokpagi chahi humbutara manga surakpagi birth anniversary gi thoram ngasi Manipur Pradesh Congress Committee MPCC na sinduna BT Rota leiba Congress Bhavan da pangthokhrei leikhidraba prime minister oiramba Rajiv Gandhi photo da CLP leader o ibobi amadi president gai khangam na luchingduna lei sukat khibaga loinana apun bagi wasak amasu lokhi CLP leader o ibobina makha taraduna leikhidraba Rajiv Gandhi na prime minister oiringai Bharat ki oina aruba thongdo kaya da amadi Manipur yauna north east ki state singi critical issue kaya loisina ba honabada achoba thodang ama laurami Yamnan ha oina prime minister oiduna Bharat pu hena mapangal kanba leibak ama oina ba honarami masida natana foreign policy dasu ahen ba mityeng thamduna mapalgi leibak kayaga afaba mari thamna ba honaramba luchingba amani luchingba sigi mapok numit lakpada loinana mahakna pamjaramba kaya adu mapung fana ba honabada aikhoi pumna maki achoba thodang changi haiki Mahakna makha taraduna Article 370 lokthokuna Jammu and Kashmir ani thokna khaidokhiba asimagna aikhoi su checksin bagi tangai fadaba leire chahi manga ama sarkar paraga Bharat asi makhoina nungai hanba amadi semba dauna ngang sakpasidi angakpa amani makhoi gi sasana Bharat asi manghan gadaure haiki mana Congress ki sarkar hoisuno BJP ki sarkar hoisuno aba chaukraba Bharat che sigi daida village electrification se chahi manga da akhoina Bharat se punamak akhoina electrify tawrena lawba song harau se aidinga e adu da sunatana Congress sarkar paiba horop tagi chaukraba Bharat se mahadesh ne harini sibu chahi manga khak NDA na sason tawda moina punamak loina thanba dong hek ngangba MPCC की प्रेसिडेंट गाय खांगम MLA सिंह ex minister सिंह पार्टी की थौपुब सिंह सरुक याखिब थौरम अदुदा गाय खांगम ना हाकिबदा लेखिद्रब राजीव गांधी लुचिंगबा अमगी गुन चेनबा कथोकपग लोइनना थबक तौबा लुचिंगबा अमने भारत असि मालेमगी लेबा कयागा चांगदमनदुना चौखत हनगे हायरबदे इंफॉर्मेशन टेक्नोलॉजी IT फगत हनदबा यादे हाइदुना IT दा अहेनबा मित्येंग चांगदुना चौखतनबा होनरंबा लुचिंगबा अमने Yamna naha oina Prime Minister oiduna Bharat pu hena chakhatpa ama oina ba honaramba luchingba sigi wakholon ado ngasigi mirolna ningsing batangai fade haiki Bharat basi sing asa leader asigma leader sa hang basi leba ka damakta amade prithvi ki damakta laibak phabatu oirani Rajiv ji magi mathauna magi maringjen lebak ningba amade magi sanu uba magi miyeng mayamado namaram modana hojuzik akoi Bharat barsi se basi station lakpani hai se punamka Tungda CLP leader o ibobi president gai khangam na luchingduna hapta kangjaibungda chatuna uchara kya thakhi MLA Singh ex MLA Singh yaungna party ki luchingba sing kayasu uchara sing thakhi Manipuri law asana India ki constitution da ing lising amaga chamapan ga marifutara ni thoigi August kunda nipan shuba schedule da chankhibabu ningsingbo oina ngase 28 lakh suba Manipuri language day ki thoram ngase state level celebration committee na sinduna palace compound da leiba iboyama sumang lila sanglen da pangthokrei ngase ki thoram masigi theme di Manipuri loan chakhat hanbada lamda masigi yelhomi loan singbu chakhat hanba tangai fade haiba asini Ngasigi thauram asigi guest of honor gi warol piraduna KFNPD Minister Karam Shyamna aikhoigi mirolna aikhoigi Manipuri law asibu constitution gi nipan 8 schedule da chanle haiduna thamduna leibaga pangkhak oire Manipur da tokhai tabagi wakhalon pumnamak thadoknaduna amata oina changsin minaraga hona minarabat tada Manipur da India da khwaidagi chakhatpa state ama oiba ngamgani haina phungdokhi
masi loan si ek poktor ko numit dagi loan si ko ina tammi si ai ki ima dagi maru ina tambani na hena nu china ga bagi chok maram si ko ai na sun anda bakanda angang ko pa sahi ani ga par ko mari manga swai ko loan si ananda na tapi ru tambi ru bagi wala dana sum mama ga wari sawa dagi kai gi kari gi tambakanda di maximum loan si da ngang ngamme aduna pungningi wakarungi anything pungdo pungamse si apui imarun sine Kumja lising amaga chamapanga marifutara nithoida Manipuri Loan Indian Constitution ki nipan suba schedule da chankhibabu ningsingduna language technology da Manipuri Loan haiba hiramda Manipuri Loan ki numit thoram ngasi the Cultural Forum Manipur na sinduna All Assembly Road da laiba Hindi Parishad ki hall da pangthokre thoram adugi athoiba lengbirakpagi warolda State Information Commissioner Dr. Soibam Ibocha IPS na loan ama haibasi lamdam adugi nat amadi chatnabiga achoba mari leinai UNESCO na fongba Atlas of World Language lising ani taragi reporta Manipuri loan asi chahi yangkhai gi matungda mutkhigadauraba loan singi oiba considerable endanger gi kangrupta yaure haina pali masigi mathakta matam amada lamda masigi mioi khudimakna mapung faba fauna loan ama oina ngangnaramba Manipuri loan asi lising ani taramathoi gi census report ki matung inna haujikti apunba mioi lakh 19 khara henba sigi chada nifu khaktana Manipuri loan asi ngangnari maram aduna loan asi grammar da natana dictionary puthokpa translation tawduna Manipuri loan da lairi kaya iba amasung Manipuri loan asigi maru oiba du khanghanduna haugalakliba mahiroi singda takpi tambiba mathau tai haiki sigi grammar ibataba dictionary hujik lairi basinadi yaroi dictionary sigi matang da ma haijage British na political agent oina 1834 da lakpa matamda Manipur gi yahanan ba Gordon che si sahi ama Kolkata da Manipuri tamaga sida thare haibadi loan si ya maru oina khallame mana dictionary am irame Gordon yahanana adu mathangda Petuguruna lining lamchat samtokpa dharma samtokpa laktasu maitri ron si khangaga lae aduga Manipuri loan gi dictionary amasu irame aduga Primrose na sidaida political agent oina lakpadasu ngasai Gordon na tambadumaina Manipuri loan se ahanba tammaga lae Cultural Forum Manipur ki President Professor Huirem Bihari School of Humanities Manipur University ki former Dean Professor PC Thodam Saruk Yakhiba ngasi ki thoram aduda Lamjing Technology Private Limited Singzamai ki founder amadi Managing Director Ellen Maibamna Language Technology da Manipuri loan haiba hiramda wangangki Thoramasi Patriotic Writers Forum Manipur na susinduna Manipur Press Club ta pangthokrai Thoramaduga mari leinana OC Mairana editor oiba ngaklo haina mingthonba lairik ama sufongki lamda masigi aiba amadi aibi ahumda award sing khusinaduna pukning thogatki Thoramaduda athoiba mithunglen oikiba Dr. S Manautona Manipur loan asi haujik alarming oiba se samada leiri maramaduna loan gi palan khak tawbana yaroi Manipuri loan chapmanana nipan suba schedule da chanminakhiba loan kayade ngasi angakpa fangna chakhatkre haiki gi manung da Manipuri language si yaudana lairi banab sidara even loan da yauri ja maramam leiram gane ba soidana adugi feedback me am leigane ba adu koi puno na khaminaraga asia mona thoktana bandagi kuni pansuba Manipuri language de 2019 sidagi di section na khoi je another step am lawraga mathang dagi di loan sigi kitang upgrade torpa ya system num da laksi akhoi masigi observation da sum pen thok na observation da sum palan sum tawna leira nungala kawba khoi ge gobodon puja numita khoi sanbu sanari sibi raga nungala ga chaina kanbdo adugi type tawrugum sena yamda Manipuri Lona Indian Constitution ki nipan suba schedule da chankhiba numitpu ningsingduna ngasi CPI Manipur State Council na sinduna Irabad Bhavan da laiba council asigi office da Manipuri Lon ki numit palan thoram pangthokre haina council ki secretary L Sotin Kumar na thadorakpa cherol amana hairakli ngasi ki palan thoram aduda CPI na maitai mayekpu selyekpa hapnaba Supreme Court ki proceeding da Manipuri Lon da iba loinana India ki university singda Manipuri Lon ki subject hapnabagi damak CPI na hanba laitana hotna ningbagi warep su lauki haina cherol asina makha tarakli
Manipuri Sahitya Parishad Jiribam Sinduna Kunipan Shuba Manipuri Language Day Thoram Jiribam Higher Secondary School Gi Auditorium Hall Jiribam da Pangthokre Thoram Aduda Manipuri Short Story Society India Gi General Secretary Khaidem Kanta Singna ngasi pangthokliba Kunipan Shuba Manipuri Language Day Thoram Chahi Chuppa Leptana Pangthokpa Mathau Tai Miyamna Imalon Gi Damak Leptana Changsin Khiba Khongjang Singi Mahina Manipuri Lonbu Nipan Shuba Schedule da Chanbire Adubu ngasi fauba India Gi Sen Mayekta Happy Dribasi Aikogi Asoibani Haiki Kok Sungsin Aduna Imalon Bu Chakot Nabahonasi Haiki S. Khogendra Singh President Manipuri Sahitya Parishad Jiribamna Imalon da Hena Chakot Nabahonaduna Aikoina Aikogi Imalon Bu Hena Matik Leba Lon Ama Oina Bahonabada Kongfam Chetna Leptuna Hona Minaba Changi Haiki Loisilakpada National Sahitya Awardee Thokchom Biswanath Singhna Moderator Oiduna Saireng Sedinaba Thoram Ama Pangthokhi Maduda Kabi Kunna Masana Izaba Saireng Pathoknaki Ngasi Nehru College Manipuri Students Union Sinduna Community Hall Paila Pulda Kunipan Shuba Manipuri Language Day Thoram Pangthokre Chief Guest Ki Warol Piraduna I Binod Singhana Ex-General Secretary MSA Assam na Fongdok Kiba Manipuri Lon bu Nipan Shuba Schedule da Chanduna Manipuri Lon asi miyam na sak khangnare Kau haidaba ngasi ki numit asida asigumba thoram hauze in khalak liba angang sing na sinduna pangthok liba si ubada yamna harawa poe asumna Manipuri Lon bu malem gi mafam khudingda khanghanaba leptana honaba chumgani haki Division Achoibam HOD Department of Manipuri Nehru College Paila Pulna Manipur da Maitai Lon Amade Maitai Mayek Sing Chakhatnaba Amade Malemgi Mafam Khudingda Chatnanaba Honare Hauzikna Nipan Schedule da Challaba Manipuri Lon Asi Yamna Wana Thawai Khubakta Haptuna Fanglakibani Haki Manipuri Language Development Society Assam Amadi Naharol Khoiriro Silup Lakhipur Napuna Sinduna Naharol Khoiriro Silup ki office da Nipan Shuba Manipuri Language Day Thoram Pangthokhi Lamdam asigi tongan ba intellectual professor kaya na thoram adu saruk yakhi amadi aikhoigi irol iek asi mutkhi gadau bagi fibam da leire aikhoi puna aikhoigi irol asi yokhatuna thambagi tangai fadaba adu leire haina tongan ba miyoi singna wafam kaya thamnakhi thoram asiga mari leinana wahengbam vidyapati na iba langlen punsi haina mingthonba sereng amasu fongkhi Silchar Sonai Bonterapur Haila Kandina Chingba Mafam Kaya dasu Manipuri Lon ki numit asi tongan ba lup amadi club kaya na pangthokhi Assam Manipuri Sahitya Parishad Kamrup District Committee na Kunipan Shuba Manipuri Lon ki numit Guwahati ki Kalpa Hotel da ngasi pangthokhi Assam Manipuri Sahitya Parishad ki President Khangem Khemamayum Dilip Singh na Mayai Tangbal Lauba Mifam Aduda Dr. K.N. Chan Vice President Assam Manipuri Sahitya Parishad na Chief Guest Naurem Amujaima Sahitya Bhushan na Guest of Honor Oike Thoramaduga Mari Lainana Lairelakpam Shruti Kumar na Moderator Oiduna Kabi Samelan Amasu Pangthokhi Punna Kabi Tara Nipan Saruk Yakhi Afongba Mifam da Iche Magi Editor Dr. Furit Sabam Birmani na Akhanaba Wangang Loi Oike Thoram Aduda Wangang Laduna Chief Guest Oikiba Dr. K.N. Chana Ima Laibak Manipur da Leitragasu Aikhoi Singasi Imungda Loinana Aikhoi Masel gi Maraktasu Imalon Ngangsi Imalon bu Yokhatsi Haiki Mahakna Makha Taraduna Atopa Laibak Kayagi Miyoi Singna Mamalon bu Yokhatpagi Khongthang Kaya Leptana Chathari Thoram Aduda Saruk Yakiba Kabi Singh Dr. Dolen Imphal T.S. Yam Guwahati Kaisam Hemchandra Lanka Lairlakpam Ongbi Boyjonti Hozai Ngauba Ras Kishore Mutum Birmani Amadi Atay Masak Naiba Kayasu Saruk Yakhi Paugi Martha Natin Mabre Malauzari Ruman Technologies. Admission open for free computer training and other courses. Facilities available. Placement assistance, free books, traveling allowance for girls students, government recognized certification, free uniform. For more details, please contact us at Ruman Technologies, Pradhan Mantri Kaushal Kendra Thobal, Thobal Athokpam, opposite DC Thobal. Our contact number 0385 222 009 or 700-5678236 or 8837016483. Our email address thobalpmkk@ruman.net or massmanipur@gmail.com.
napi singnang hoba mafam sing matam changhandana sengdokpa aduda sunatana singkup chana kaklaba napina leibak lehauk su phagat hanba yare achouba sanabungi napi changmanana kakpagi damak waningai leitre sijinabiu grass cutter amadi mulcher awaimal pungda lupa lising amaga chamnga contact tobiu Manipur Farm Hotel near Sainik School Impal Manipur gilabuk sing sangalasi chahi chupa Break matung da taram nokchari Chief Judicial Magistrate Imphal West na St. Robert Higher Secondary School gi Principal Fairoism Landoni amadi mahaki machanupi Fairoism Ningol Karam Ombi Romita Devi na medical ground da tharakpa bel gi matang da makhoi ani nare haibagi report August 13 fawbagi manungda pikhalaknaba khanghankhre amadi jail da lairiba warden Ilen Kamai amadi N Jinti ani na tharakpa bel kakre jail da leriba Landoni na masa ngamlaktre amadi Romita angang ani leriba mama amani amasung makhoi animak misi asida chenadi haiduna bel bibi na ba haizarakhibani Laikhidrabi bebisna mihat ki mayokta semkhiba JSina mihat asigi achumba langla langjin puthou haiba dabi tawduna khongjang sangsin baleptri ngasisu JSC sigi member tarana thangmaiban thau ground opposite ta chara henbagi khongjang sangsin khrei ngasigi khongjang adubu lamdam adugi miyam amadi JCRE gi staff amadi maheroi sing asu saruk yakhi ngasigi chara henbagi khongjang da saruk yakhiba khongjang loi M pisak machana mihat asigi achumba langla langjin puthoktriba fawba sidriba fawba chara hengani lamdam asigi mapa mapi oiriba CMN Virena athuba matamda wathau asi loishin binaba chenaba miyoi dandi piduna mihat asigi waroshin puthokpiyu haina fongdokhi Tana Manipur miyam yauna katin koyadagi bibisanagi misigi langla langjin ase pamagi damakta akoi sidri bhawa kuthang chara hemba sidri bhawa khongjang che akoi chamchan gani aduna honorable CM na akoi na athuba matamda masi asengba langla langjin ase puthokpiyu miyam da khoisang na ba nungai ta ba lairiba ase amukta ko onbiu haraga aina honorable CM gi mafam da hajari Nakalamaromda bebisna misiga mari lainana misi asibu yaningdaba fongdoktuna Chanura Liching Loop Mairapai na sinduna Sagolban Tera Lokram Lairak Mayai Laikai Kaithil Sangda Wakat Mifam ama ngasi chathakre Wakat Mifam aduda saruk yakhibi Lokram Lairak Mairapai gi Joint Secretary Kangjam Ongbi Ibechana haikibada lengakna niyam chumna investigation chatharam lagadi bebisna gi misi asi waroshin purakpa yarabani adubu manung mapan Unadana chatharakpa thausilna miyamna thajaba watpani athuba matamda mihat asigi langla langjin lengakna puthokpiyu haina haikhi da mihat pa gi langla langjin huji phawba khangde duna lotana thamba matam natrabra haina khanjare yaningdaba si mayamna mai oina sak tingai da ngasi panbiriba sarkar amadi khutta ain sijenariba mayamna langla langjin puthokpiduna bibisna gi misi asigi asengba langla langjin report puthokpiyu mihat pa asengba khangan biu En bebisana chanu ki mihad asigi matang da jiribam ki Gularthol Bazar da Samu Punbi ima Mairapai bi singna wakat mifam phamkre mifam adu da saruk yakhiba Samu Punbi Mairapai bi General Secretary S Renubalana fongdokhibada bebisana gi mihad asi tha ama helaba fawbada government na achumba wail puthokpi daba karishu khangdana deibagum tumina leithokpa si yaningde Tungda haurakliba aikhoi icha isu singgi khallaga aikhoi mama ama oina achumba wail puthokpa adu pamjai makhata na angang singda thorakadaba khudong thiba kaya asi yengbiraga government na athuba matamda achumba wail asi puthokpiyo makhata na puthokpiraktaba taragadi je sina lawrakpa khongthang khuding makda Samu Punbi gi Mairapai bi gi ima ibel singna matam pumbada yaujagani haina fongdokhi mama ama oina khoi pamjai makhata na ngai sin sulak kadaba awaba du kanang kadaba mayam adu yengbiraga masigi lengakna masi achumba wayal si athuba matamda thopiu makhata na puthokpiraktaba taragadi je sina lawrakpa khongthang khudingda aikoi Mairapai bi Samu Punbi gi ima ibel singa matam pumbada saruk yaduna koi yaujagani
Ngarang numit yung ba pung taranitoy rom daba matamda khudeng thabida leiba taranitoy shiba Assam Rifles ki checkpost sa More dagi Imphal tamna lakpa Toyota Altis car number 7623 check tobada masing yamlaba drug makhal ama oiriba crystal meth ka konana mioi ama faraba mioi adu More ward number 3 dagi Khambong mang chahi kuntranithoi apopa thong khomang kawi mangondagi fagalaba crystal meth adu kg 8 rom adu Malemgi kaithil da chawrakna lupa crore taret lomgi mamal oigani hairi. Matam ikan Canada khudeng thabi checkpost adumakta dasu More dagi Imphal tholakpa Maruti Ecovan registration number AS01AQ 0689 da check tobada brown sugar kg 9 ga konana mioi amasu konana fagat pangamkhrai faraba mioi adugi mamingna Kumar Gurung chahi kunithoi apokpa Hum Bahadur Takai Mai Kawi Sanapati dagini mangondagi fagalaba brown sugar malemgi kaithil da chawrakna lupa crore tara taret oigani fagalaba polom sing adu NCV da sinakhre hairi. Manipur ki Chief Minister N Biren Singh na ngasi Chief Minister Secretary ta pangthokpa achamba thoram amada Manipur Sangai Festival lising ni ga mari leinana pangthokpa Sangai Festival Sangai Photo Festival competition da makok mathang takraba photographer sing da mana mathum sing yenthokre Khetrimayum Dev Kumar na ahanba Okendro Sana Samna Anishuba amadi Soibam Pritam Singh na ahum shuba mana fangki aduga Ras Kumar Napoleon na special mention gi mana fangki ahanba manada lupa lising yangkai anishuba da lupa lising kuntra aduga ahum shubadana lupa lising kun gi sel gi mana pikhi panbayabadi Nagaland gi photographer Sayai Kavi Sohudana Master Class Grand Winner gi mana oina lupa lakh amagi mana hanana pikrabani thoram aduda Chief Minister na magi personal website www.nbirensingh.com su launch toki website asida Chief Minister gi personal profile Pangthok Kiba Thabak Singh photo amadi video gallery na chingba kaya yauri website asigi contact page da miyam na Chief Minister da complaint tawning ba amadi suggestion pining laba su piba yabagi khudong chaba yauri Kumginong matam chana laktaba amadi aying asagi khal kaitharakliba si miyoibana mau sabu thawoidabadagi tholakpani haina Forest and Environment Minister T.H. Yamkumar na phongdokre ngasi BJP Uripok Mandal na sinduna Iroisemba Chamalo EYDC ground da u thabagi hiramda pangthokiba awareness program amadi u thabagi thoramda saruk yakiba minister na makha taraduna miyoibana ngaihaki apambana mangoinaraga mahusagi khal section hodabadagi ngasi kumginong matam chana lakpang ngamdre nong Lamlabasu taramdana hankhiduna low panba yadabagi khudong chadaba kaya mayok yarikpani thengnarakli ba kaya asi kanadagi kanabagi pandamda lamdam masigi miyamna uthabagi chatnabi asi lakpasi afaba khongthangni adumakpu thariba using asi ngakpi senbiduna mapung fahanba ngamdrabadi honariba pomba aremba tagani haiki thongna ngasi phawda atop lamdagi manipur koiba lapisi Iroisemba Uripok jaga da koiba lakna zu yengba sa yengba uche ingam kalu kudimaki environment gi fajabasi adana silaiba club sigi lekai jina Uripok maruna Uripok Iroisemba sigi jaga asna environment fajabasi ngakuyo State Health Society National Health Mission Manipur ki sentang makada Mantri Pukri amadi Minithong Manaki Namdulong da Urban Primary Health Center UPHT ani amasung Lamphel Bata Laiba RN Wings da Set Family Welfare Training Center da Nauna Saba Hostel Building ngasi Health and Family Welfare Minister L Jantakumar na sangakrai Tauramasi da Health Minister L Jantakumar na Health and Family Welfare ki Principal Secretary IAS Bumlungmang Health Services Manipur ki Director Dr. K. Razo, Jenims ki Director T.H. Bimo Amade, State Health Mission ki Dr. S. Manikantana Chief Guest President Amadi Guest of Honor Oki, Thoramadu ki Saruk Amo Oina Jenims Hospital Amadi Churachandpur District Hospital ki Ventilator Singsu Kusinaki. Thoramasi ki Chief Guest Oiriba Health and Family Welfare Minister L. Jantakumar na Phongdokibada, Imphal khakta da chakhwalaga Manipur chakhwale haiba yaroi lamdam asigi doctor amadi nurse sing karigi chingda taningdribano doctor amadi nurse oirakpa haibasi miyam gi damal kathoklage haina tholakpa oigadabani haina mahakna phongdokhi Myanmar manungda moigi medical profession di expand mari to sini jina kaman to get government ki lady ko jina kaman to get mari expand to mari halu chen bai tai
अखोई मोरे की हंड्रेड चिलगा कमन टेंगलो पुलिस तक तोरे पले नेस्ट तक तोरे वी नेवर लाइक टू गो टू मोरे अखोई ले बखर की डॉक्टर सिंह ना अखोई ले बखर नर्स मोरे दे चंगे कई दो बेनो सी पुलिस काम दे वनो में मोरे ता कई दो बेनो पैसा पंगे टेकन अर्न पैसा पंगे बट मोगी ने तो आन बखर बट अखोई ह्यूमन सर्विस नहीं अदु अखोई दे कमन मेडिकल प्रोफेशनल ले ना हेड खंग बगा द नर्स ने कमन दे वी कमन रेस्पेक्ट फ्रॉम द पीपल भारत की प्राइम मिनिस्टर ओरंबा लेखिद्रबा राजीव गांधी की हुंफुतरा मंगाशुबा बर्थ एनिवर्सरी के मरी लेना मणिपुर प्रदेश यूथ कांग्रेस कमिटी ने सिंधुना ब्लड डोनेशन कैंप अमा ngasi रिम्स ता पांगथोखरे रिम्स की ब्लड बैंक का कुसम नरगा पांगथोकपा ब्लड डोनेशन अदुदा यूथ कांग्रेस की मेंबर कयाना सरुक याखी कैंप अदुदा यूथ की प्रेसिडेंट अमीर हुसैन बीपी एनजी दिलीप कुमार जनरल सेक्रेटरी एन महानंदा याउना लुचिंगबा कयाना सरुक याखी चरकना मियोय हुमफुरोमना मखोय मखोयगी ई सिंग पिखी ब्लड डोनेशन अदुगा मरी लेना एमपीसीसी की प्रेसिडेंट गायखांगमना हाइखिबदा फॉर्मर प्राइम मिनिस्टर लेखिद्रबा राजीव गांधी की हुमफुतरा मंगा शुबा बर्थ एनिवर्सरी का मरी लेना ब्लड डोनेशन असी पांगथोकपसी यामना फै मसिना मियोय कया की पुंसी कनबदा अचौबा मतेंग ओइरगनी हाइखी आईसीसी की लिसिंग मखादा पाउताक मखादा कोई PCC मफम खुदिंग मक्ता मरुआइना IYCC की लमनिंग मखादा अखोगी प्रदेश यूथ कांग्रेस कमिटी सिंजलांगजदना पाथोइबा सिगुम्बा अथोइबा असेंग बनुमित हाइजबा तारे सिगुम नुमित असदा खोई राजीव जीबु इकाई खोनु उच्चबा अदुगा माबा नुंगसिबा उत्पा एबा असन तोबिमन खंबा उत्पा ओइना नसी यूथ कांग्रेस मणिपुर प्रदेश यूथ कांग्रेस कमिटी सिंजि लांगबिदना असिबा ब्लड डोनेशन कैंप से पांगथोई मोइरांग केंद्र की मनुंग चनबा ओम्बा नुराथल चिंग की मनांगता नौना सागदबा जुडिशियल एकेडमी की मफम हाई कोर्ट ऑफ मणिपुर के चीफ जस्टिस रामालिंगम सुधाकर ना ngasi hakthengna chatuna yengsinkhre yengsin khongchat aduda high court of manipur ge judge singh ls jamir kh nobin murli dharan registrar general a guneshwar bishnupur ge district and session judge ngairing kim kipchen cjm Monalisa Maibam SP Hobson Sapa Moirang Municipal Council की chairperson M Romibala amadi atai councillor Singh amadi BJP की लुचिंगबा कया सुसरुक याखे National Law University Olakadaba Maramna Academy asi sanaba lam ekar yangkhairom sizinagani haidi Yengsin Kokchan aduda Chief Justice na hai mafam asi mahousa lairembina ningthina sembiramba mafam amani tourism की potential leiba mafam sida Judicial Academy ama sabasi yamna pamnabasu oigani haiki The government will take serious view of the matter. The people will get enriched if infrastructure is developed and tourism is encouraged in a big way. In this view, we wanted to expand the judicial infrastructure by way of academy and college to outer areas so that there is a sustained and lateral development in the outskirts of Manipur, not restricted to Impal city alone. खोंगसद अदुदा सरुक याकिबा मोइरांग केंद्र की MLA P Sarachandrana मफम सिदा जुडिशियल एकेडमी अमा सानाबा लौरखलिबा फिरेम थागतनिंगाइनी मतम की मतुंग इना नेशनल लॉ यूनिवर्सिटी अमा सोइदना लाकलगनी मसिना लमदम सिगी हौगलखलिबा माहिरोय सिंगना लॉ तंबदा अचौबा मतेंग अमा ओइरगनी अतोपदगिसु लाक्तुना नॉलेज एक्सचेंज तौबा ngamlagani हाकी यंगबदा लाकदुबा दुम जगादु ओहनबई दमक्ता लंबी फालु मना मसिंग फजना लेसु थादना कोतना जि तोरमिबगा सिमा मसि उबा कांदा सिदि सोरन पिरम लमनी हादना हाइब पोतनी मसिदा अकोय मयामना पुन्ना कोऑपरेशन पिरकांदा हाई कोर्ट की अमसुंग ngasai laibe engineer sing architect sing dugai koisi leptana sangsilakanda judicial academy se sabasida koina mapamsi yaribum kai thuna paikhatna bidangta koi thora Council of Higher Secondary Education Manipur Kosemna Sasinaba Patapaiba School da registration piramba adu kaknaba harabasu thabo oina pangthoraktabadagi ngasi Kangleipak Students Association KSA gi yamlaba thomi singna Babupura da laiba Kosem gi office da thomjenduna irang thokre ngasi gi khongjang adu da saruk yakiba mahiroi loop asigi Vice President Chongtham
Vidyanandana Yaripokta Laiba Chingtam Foundation for Innovative Education School asi ahanba registration tawba matamda sasinaba pata sizinarambadagi school asigi registration kaknabagi damak mari lenaba lainaki Chief Minister amadi Education Minister da memorandum pisinkiba leire adumakpu ngasi fawba wafam amata fongdorakpa leitri kosemgi oina laiba niyamgi matung ina registration bifam thoktabra School asibo ngasi fawba registration kakpagi thabak amata lokhatana leiba asi laibak thibani haiki ana karigumba hause ekoi commissioner si unarakanda akogi keno maral leiraba haitare ngasagi asaba pada sinarakanda school reconciliation lawreba school si dire recognize to rakanda masigumba akogi yamna tahoidaba thabak asi matungda amuna thokta nanba parama tamanhanan bagi sangchiliba akogi moment se kaguma government na tadaba leiragadi akoi makhata na masigi moment se hanba leitana akoi sangchen kegani aduna masigi akogi makhata ba paring sing haitare akoi hause commissioner unarakanda sabsabo hum khanglagan Enjoy the 10th Sirarakong Hathai Funit Chili Festival from 22nd August to 24th August 2019 at Sirarakong Village, Ukhrul District. Main attractions, cultural shows, entertainment, seminar, discussion on development of Hathai, chili and many more. Enjoy the natural beauty of Sirarakong and taste the unique chili of the village. Don't miss it. The 10th Sirarakong Hathai Funit Chili Festival from 22nd to 24th August. Organizing Committee, the 10th Sirarakong Hathai Funit Chili Festival 2019. Kangla food product ti iram dong ya seng mahong yeng dio garlic mixer khatana tana kangla gi ano food item singi mahong kangla bada ngauroi daw kana bu lei bagi kangla break himatung da taram nong chari Haukiba chahi kunithoi rom asida nainaduna lakliba naga piso chaliba chahi asigi October thada loisilagani haina Prime Minister gi office ki pau fangle haina Nagaland gi Governor RN Ravina fongdokiba wafam asi UCM na taraina lawde pistok asi kari khanari haiba ngasi fawba miyamda khanghandabana positive response lakani haiba thazade maram asina Manipur gi apunba saktam asi kaiba yaroi haiba pandamda Miyamga UCM ga khusam naduna awareness campaign kaya park sana chathal nabagi sem saduna leire haina United Committee Manipur UCM gi President Sunil Karam na fongdokre 2015 ge framework agreement ni sidege koida ngasi pawda tangdu leita daba amakak lai maramdi hairiba framework agreement na se ngasi pawda maduda inariba agreement aduda kari yanari no karmai tarino habisi miyamda fongdoktaba miyamna su Hairagasu, Government of India na masi karimti yaubunate haidana kumjala thamgiba hojitagi di UCM na Manipur gi lojing luya khodi mutha sala kanda Manipur gi apun musaktam kaiba yaro habisigi aikoi gi awareness campaign nam kak chathara kanda aikoi Manipur gi apun musaktam kaira kanda aikoi kari tawgada gi haiba cha mass level aikoi gi grassroots level la kumthara kanda aikoi Manipur kanana gi kongjang duma aikoi changchen nabagi phiretuma leire haiba wafamji thamjari Lamfel da laiba UCM office da pangthokiba paugi mifam aduda UCM General Secretary Khuraizam athobana fongdokibada October thada loisilagani hairiba pistol asigi matangda Government of India ki maikaidagi aikhoida karigumba warol amata khanghalakpa leite maram asina Manipur gi miyamga wa amata tanadana Manipur kaiba yaba wafam yauramlabadi maduda tholakpa khudingmak state government amasung Government of India na daita Pumba Pugadavani Adumakpo Ngasisu Miyamna Kari Pamlibano Haibadu Kangdok Nabagi Matam Lady Apamba Kangbiraga Pistok Asiki official Oiba sign Tona Gadavani Haina Fungdoki
Manipur Miamgi, Watanadana, Hana Pau Pinadana, Pau Podunadana, Government of Indiana, Namimatagum, Nampuda, Ekogi, Wayaudana, Kogil, Leba Siga Geneva, Ware Bloction Pataragadi, Madura Tolokadaba, Apapatagi, Daita Kudima, Government of Indiana, Pugadabani. Directorate of Language Planning and Implementation, Government of Manipur na sinduna nongmagi oiba All Manipuri Text haiba hiramda seminar ama ngasi Jawaharlal Nehru Manipur Dance Academy da pangthokre. Thorom adoda JNMDA gi Director L Upendra Sharma, Manipur University ki School of Humanities ki Retired Dean Professor Pm Navachandra Singh amade Language Planning and Implementation ki Director Dr. L Mahavir Singh na mathang sitna Chief Guest President amade Guest of Honor oina saruk yakhi. Thorom adoda saruk yakiba Dr. L Mahavir Singh na kumja lising amaga chamapanga marifutara nithoigi August kunda Manipuri loan asi Nipan suba schedule da chankibagi yamna maru oiba numit ni numit asi Manipuri loan ki maraibak lepkiba numit amasuni haiki Thorom asiga mari lainana lamdam masigi aiba aibi singda piba lupa lakh ahum yauba Manipur State Award for Literature hore numidang wairam Manipuri Governor na kusinagani National scheme sing yojna sing se masi Manipuri law da masi translate tawraga madugi leiriba yojna mayam se loer mo ekoi madu Manipuri version to upload advanced learners dictionary of Manipuri language bilingual ne English yo ba adum hairi se digital formation da akoi online da akoi yamna modern equipment kan mayam se da akoi digitize tawraga magi dictionary amasu online da masi ni misida Honorable Governor. Manipur State Award for Literature lising ni tara nipan tara mapan gimana ngasi Directorate of Language Planning and Implementation na sinduna JN Dance Academy Imphal da pangthokpa thoram amada kelaba una singi aiba RK Buvon Sanada kusinakre mana lanthopagi thoram aduda Speaker Y Khemchan amadi Education ki Commissioner T Ranjit na maru oiba mioi oina saruk yakhi thoram aduda wangang bada Commissioner T Ranjit na mamangai da leiramba iningba amadi paningbaki wakhol mangsilakliba asidagi pumnamakna hotnaminasi haiki bidagi horga akhina ngang oiningedagi taktak tamagi khoi khoi madli ta na radio na taktak kari to myam do sik loina mang rebo adu mamayam do kamaina revive to kadagi haibu hotnaminasi Mau Imphal Coordination Committee amadi Young Volunteer Organization ani na sinduna chayol amada anirakaba Mau Kaithel chayol asigi oina ngasi wangkhai puja lampakta Mau Kaithel kakre Mau gi pothok sing leinabagi damak ngasi ayu angan badagi hona maikai kaya dagi lakpa miyamna pot yoliba mafam adu tamna laknakhi anau apen gi polam sing leinanaba laknaba miyamna mina chikna chaina ngamdana tinki Mau Kaithel asina ching amadi tam ani gi marakta leiriba nushibagi lipun asi hena chesin badasu mating pangli Mau dagi pot yonba lakliba lalonbi kayana mafam kayada hongduna Mau Kaithel karibasi lengak na mafam chaba ama yengduna akak naba mafam ama thamningbaki apamba fongdok narakhi Manipur government suma singa se sinbiraga singa tamga lainaba mari se hena naksanba ama pora adi khwaidagi phani kanjai aduga waibiona so apa tabak tawdadi waibiona matam guting ra support tawne se tamjal huji phoba sabiram dabase yamna ningamde maramdi amada chapa han tarose sidi amaramda haigerdi khara phajamandre adu yai makhe government na sabiradi yam haroni and haininga adu ngasi samana mayam na laga tilaga porchai lobiba adu porchai yolba masima yam singsi uraga yen laga yamna pele akhoi se samana nungsina na chana na laibi bache habse yam thagale mau khajen samai sin bache am nungai jai maramdi akhoi singmi tammi akhoi singse gebam khang lai ge tawram bado sina maram oidana yamna naksanna bagi nungsi chanana hingminna bagi amakha maram amakha oirak pasi su thamoi yam nungai phaujai adu chara chadrosu chakchadrosu mama oi khoide angangi damakta hingbanena pot situ sit lagadi loire haina nungsa marakta yoli baneba adu sumna ichini naw singna ekhoi bu laikai da pubiraga yon basidi ekhoi thina pot sit pa hende nungai ye yam harawe
Manipur State Council CPI gi State Secretariat, State Executive amasung State Council gi member oina matam sangna thawai puramba CPI gi veteran leader Mongjam Riti Chandrana khanghaudana lekhidabada CPI Manipur State Council na awaba phongdorakli haina Council gi Secretary L Sotin Kumar na khutyek piduna thadorakpa cherol amana hairakli. Comrade Riti Chandra lamdam asigi sotharaba miyam amadi khunai asigi damak kathokpaga loinana thabak tawramba party ki luchingba amani social activist ama oibata natana mathauda pukning lupchaba oza amasu oirami loinana luchingba sina lekhidabada ngasi CPI Manipur State Council na Irawal Babanda leiba council ki office sa minute ani tumina leptuna awawa phongdokhi haina cherol asina makha tarakli. Kaisamthong Hodam Leiraki Mayai Lambi Amadi Tidim Road Fauna Balambi Paring Ngasidagi Matam Kaktana Thingsin Kray Tasigi Taratareta Laikai Aduki Mairapai B Club Amadi Laikai Himiamna Lambi Thingbaga Loinana Ngasi Faubagi Manungda Mari Lainaba Authority na Yengsin Bidrabadagi Matam Kaktana Thingzilagani Haina Fongdo Kiba Leirabani Lambi Thingbagi Kongjang adu da saruk yakiba Laikai adugi Mairapai bigi member Fairoizam Memcha Tombina Manipur ge CM Nongthombam Biren Okpagi Thoramda Athuba Matamda Lambi asi CM gani haina CM masamak na phongdokhraba amadi local MLA da hairubadasu CM gani hairaga karigumba meeting amata changbidabana maram oiraga Lambi Thingbagi Kongjang asi changsilakpani Laingak na pan Lambi Paring asi semjinba ngamlaroi haiba tarabadi Laikai miyamna sel khaigat naduna semlagani haiki Koina makhoi mu miut oina thagat khraga masi yengjan bidabase masi akhoi gi hodam leki mai ben sing imung manung yimthong khujing sina ne thamoi se duki matik songnari base kari gi no haibda akhoi haiba ya ba matam chari ngai da koi haijagra bani ado hoji ngasi ba ta bidana lakpagi ngasi de akhoi thoga lambi se thingjabani Kumja lising ani tara ni thoigi April 8 gi nungthilda Kakching Mahadev Chingthakta maina chaklaba patha pumtharaba hakchang oina fangkhiba wabagai thingel laikai degi kaisam premilagi tamthiba mihat aduda chenaba mioi ni haiba police na faraga jailda thamduna trial chatharakliba Kakching Turel wangmaning thau pareng degi mayengbam Khelendro Elias Amujau chahi kunthra ni thoi apokpa Radha Mohanbu haukiba August 13 session judge Thobal TI Simon gi court na mara leire haina lokthokpaga loinana maral gi matung ina chairak lokthoknabagi sentence hearing asi court asimaktada pangthokani tauramba adu Khelendro gi ukil laktabadagi hearing adu session judge na yaithokhrei Lakliba August 18 da magi sentence hearing adu khana nainanaba court asina nongna matam amuk lepkhrei court na advocate L Gambir bu convict asigi amicus curiae oina haki Maduda convict amujauna su ayaba pikhi amaromda ngasi sentence hearing yaithokiba adubo Poirei Laimarol apunba Mairapai bi Manipur gi maikaidagi yamna kan yaningdaba phongdorakli ngasi sentence hearing adubo tawa lakhibi loop asigi President L Memchobina Thobagi Court Complex sa Paumi Singda Hai Premilagi mihat aduga mari leinana loop asina thodo adu hek thokpadagi hauna ngasi fawba achumba wayal puthoknaba taksinduna lakli tamthiraba mihat adugi achumba wayal ngasi fanglagani haina khalambani adubo August 18 fawbadi ngairagani numit adudadi mihat asigi wayal soidana lokthokpiu haina appeal tokhi da asengba mihat padogi dandido court da wadi jazda asengba pi badana bai da magta akhoi na ngasi imung manongi macha masu amadi akhoi lakchari balu pureina ak patara tu di court na bibi ba oyu haiba wa phamsi imar ngasi thamdari ba Chief Judicial Magistrate Imphal na Maoist Communist Party ki luchingba Sapam Kangleipal Maitaibo numit mangani ki police custody pikhrei Police na mahaki mathakta lairiba case mayam amaga mari leinana makha taba wahang pahong tobagi mathau tari haina police ki maikaidagi hairakpagi matung inna court na makha taba police remand ado pukhibani Don Bosco College Maramna rank holder Humfutaruk Okpagi Thoram Ama College Asida Pangthokhrei Thoram Aduda Outer ki MP Lorho S Foze Amadi Senapati ki Deputy Commissioner Somorjit Salam Su Saruk Yakhi Thoram Aduda Wangal Duna MP Lorho S Foze na Mahiroi Singh Butungda Lakadaba Punsida Honaba Kanba Amadi Mai Pakpa Mi Amamam Oinanaba Kanna Hona Hangadabani Haina Pukning Thawatki
Endangered species ama oriba sangai bu kanbada mateng oinabagi pandamda sangai adoption by the Sangai Express haba thoram ama ngasi iroi sembada leiba Manipur Zoological Garden da pangthokrai ngasi gi thoram aduda Manipur Zoological Garden gi director Gaitholo Thaimai ISTV News ki editor Brojendro Ningamba Sangai Express ki editor Khogendra Khomdram amadi atai official kyana saruk yakhi Chandel District ki Khengzoi Subdivision ki manung chana laiba Saibol Jaupi da ngasi ayok sa tan ba chatpa myoi amana lokta langkai ba chatpa myoi ama sa oiraboi ningdana nomaina kapada ki laikhidraba myoi adugi maming ngamlal khongsai apokpa laikhidraba thongsai hengcham kawe Jaupi dagini haidi thongdo aduda nomai kapkiba myoi adugi maming na Sokolet Khongsai apokpa lekhidraba Thilkhothang Khongsai kawi mahaksu Jaupi dagin haidi Yumgi laita laira na maram oiduna ngarang khangabokta mama macha mari hu thaktuna sizana ba khonaram khiba imung adugi mateng oinaba ngasi social worker TH Jadumani na yumkup naba tin amadi fau sing khusina khrei amadi MSPDCL gi mioi sing puraktuna electric connection supi khrei Thawal district ki khangabo sanilo leikai da leiba victim asigi yumda pangthokiba mateng panggi thoram aduda BJP Manipur Pradesh ki said vice president su oiramba social worker TH Jadumani Manina Hakibada, later Lyri Haiduna Pukning, Sota Bagi Matamdu, Hosik Natrabani, Hairaduna, BJP Lenga Asina, Lyraba Amata Leheloi Haiba Pandam Aduda, Ngasi Imung Asida, Yum Kup Nabatin, Matam Karaki Oina Chava Takpagi Mating Oinaba Fau Amade, electric connection sing Asi, Kusinavani Haike, Manipur Lenga Ki Luchingba Oriba, Chief Minister Nongthomam Biren Gatana Duna, Atubada Imung Asigi Yum Amasanaba, Tauragani Hairaduna, Imung Asigi Angang Singi, Mahima Sing, Tamhanbada changba senfam sing mahakna chada homfutra puthokuna makhatana mahima sing tamhalagani haina fongdokhi muzi hinabi lambel da honorable sinisa tanajraga pakim sarom pibi anaba aduga koi ga makasu koi laga su tamnaba ngang singi kram mong sengu de gaido honorable sinisa tanajraga ai makhata ba amka tobjiki ke adu ai maki de su angang singsi laga su tamnaba koi sahi mada aina makoi gi changbam thoku pisado I 70% Bisagi Hanangasi Yang Tungdina. Bisempur Police ki kangbuna gari huran ba mioi ama gariga kona na fagat pangam krai fagalaba mioi adu angom Suresh sahi kuntra homdoi apokpa Navakumar kawe thinungai maning lekai dakini mangondagi fagalaba Honda Activa number MN01AE3815 asi thasi tarani thoida pevam bijoi kauba mioi amagi mayumdagi huran khibani haiba khangba ngamle hairi paugi marathana aten babre ama mulozari Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari adomadom gi leijariba sana da yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khanghanba ngamlagani lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi na traga sengdi haibagi chingnaba du kokhanbiyo akupa marol gi damak lamjingba jewelry da lengsinbirau Lamjingba Jewelry, good quality is our priority. Break imatong da taram nong chari makhatawa pauda Manipuri lonbu awang bathakta pukhatnaba amadi nat ki masakpu chawkhat hannabagi pandamda amikna lamdam asigi akhang ahei CSO sing yauna mafam kayada khana nainaba kaya pangthokraba matung tongan ba warep tara taruk lore haina amiki convener makhol mani mongsabana ngasi Manipur Press Club ta paumi singa unaba amada haikhrei mahangna haikhi lamdam asigi isai tawriba sing aiba sing amadi thilli khongliba singna matau tambagi Mahutta isagi oiba sing puthok piu haiba yauna wafam kaya fongdokhi sina mu recommendations lawriba recommendation se masi akoina kainoda akoigi atopa mifam amadamu akoigi lamdam sigi akoi civil society organization mayam ama yauraga mi yankai muna mifam jamu akoi state guest house da phambane maduna final resolution lawraga adu potu ngasi media da koina mase mayam punna khangminarasi mayam da sandupi odana koi mase lokthok saban
Kanglaipak Loina Silon Apunba Marup KLAM Mayai Loisang Infal Amadi Jaidev Memorial Foundation Palace Compound Infal Anina Kusamnaduna ngasi Lamyan Basanglenda RK Nayansana Devi na iba He Mai Ising Nungsit Haina Mingthonba Sairengi Lairik Ama ngasi Haunabi Matung ina Fongkray Lairik Asigi Aiba RK Nayansanana Hauzik Mahosagi Khal Kaitharakpada Tholakliba Mahosagi Amang Ata Amadi Kudong Thiba Kaya Asidagi Akoibagi Taibangpan Asi Mutkigadoribra Asidagi kananaba miyamda message piba sairing na mapung oi haina fongdokhi sina ahing baturi puna masina si baturi olokka akoi taibong pa si mudadra haiba ni phojo ti dichat akoi ki sajat jinda na manga ba tungdana thabak na to ba ching khutta si man ma nadaba yamna khoi na hayra ga singa ga asum lai hayra ga Manipur Fire Service ki emergency telephone number oiramba 101 adu matam kharagi oina line yadabana maram oiraga hauzi ki oina mobile number 8415925200 da miyamna athu akai gi pau piraknaba fire service ki maikai digi khangalakli Tree Planters Organization for Safe Environment Hairok na silaga thasi tara taritagi hauna numit marini chupna chatharakpa hairok pumbada pak sana uchara thajanbagi campaign adu ngasidagi loisinkhre ngasi loisinba numita hairoktagi wangjing taba lambi paringi hairok part 2 thoksom laikai mapada lambi gi nakyeta uchara chani gi mathakta thajinduna loisinke campaign loisinba duga mari leinana loop asigi secretary N Bizen Maitai na hai chahi khudingi loop asina uchara thajinbagi campaign asi pangthuktuna lakle numit marini gi oina campaign asigi manungda hairok part 1 2 amadi 3 gi tongan ba mafam singda uchara kaya thajinkhre loop asigi pandamde hairokta green revolution ama puraktuna Pumsang sangba hairok ama ohenbane loop asina thajin khriba u chara sing ado hingna wakana honagani haikhi U thabadi lai hinghanaba honabana hena mathau tari haina Young Kwakta Organization President Anis Ahmad na Tom TV ke unawada phongdokrai wafamasi Kwakta Ward number 7 da Young Kwakta Organization ki thomi singna lambi ki nakal da hoba uchara singda sambal khaba amadi anoba uchara sing thabada saruk yakhiba haikibani Mahakna makha taradana haukiba chahida Forest Department ki office ta uchara loba chakhi adubu pirakhide Moirang Kendra gi MLA P Sarachandra da haizaduna uchara lisingama fangkhi Madu thabaga loyana organization ki members singna mayum gi wapal dagi wayalaga sambal khaba using adu hingnaba santhi amadi hars Sing hapana hauze upambi ayamba chawre adubo miyoi kharanadi u tharaga sel tale business onthokle haiba lana sandokpi badu yauri masimak laibak thibani haiki mingda environment so ya bi kitang khanbi ba phaba aduba lainga masu masila akan mamiding changhaningi development gi mingda environment so gadi aikoi nang asi honari ba tree plantation oigara global warming issue ji value less oira asumna lamdam je gi hawgololiba naha singna amasung Lairibo organization singna u thabagi palwapan jokhatpagi hainabi lalaba matamda hauji lagliba malemgi hololiba global warming gi issue asi hanthabada mateng pangani asigumba sida lainga asu hena mateng pangbiba masung mieng changbiba mathau tari cameraman Dhanachandra Huidrong loina pautamjariba Huidrong Roman Times of Manipur Bishnupur Paumi Kwakta Ngasi All Jiribam Road Transport Drivers Union AJRTDU ki executive body ki firm khara hongdo hongjin tawkhrei hana vice president pairamba sanasam Pratap Maitai bu treasurer ki firm aduga hana treasurer firm pairamba Sinam Roman Singna joint secretary firm oina pairagani haina AJRTDU ki general secretary L Maniton Singna thadorok pachirol amana hairi hauji sanabagi paw mu phambigani
Matam kayagi mamangdagi mikhal pangthokpa ngamdana lerakhiba Manipur Amateur Boxing Association mabagi mikhal ngasi lamfelpata leiba Register of Societies ki office sa pangthokre kumja lising ani tara mapandagi lising ani kunmari fawbagi fam pugadaba mikhal adugi damakta miyoi humfu humdoi na bot thadaduna pangthokhi mikhal aduda ngangom Tes Kumar na president amadi S Chandrakanta na secretary khankibaga loinana fam tara mathoigi thau pugadaba mihut sing khanki international area da khwaidagi phaba sanuru myam khoi grassroots level dagi sengbar charaga tournament tawdana district level da tawdana state level tawdana khoi lakadoriba chahi amani tamsi gi manung da khoi afaba boxer puthoga international arena da khoi olympian puthokna bo honnagi habi pandamama khoi leje yam achetpa ngasi nungthil phongkhiba pauche singda kari kari maruba pau yokhibage habadu myam punam yeng taminasi Bandam Sanfabna Divas Pangthokre Lupa crore samaga Manipuronggi drug faba da yaukiba Thobalgi police team da lenga gasina reward piragani Chief Minister Kudeng thabidagi lupa crore kunipa ronggi drug fare Thailand da pangthokadaba anisuba international huniki conference da saruk yarunaba ningthau leisamba sana jawbangase Imphal thadokre Kangla Pau Nisha mutanaba thawa yauna honakiba Thobal SP Kangu da reward piragani Viren Assam Rifles na pripang nga fare kulai sing fangle. I am na tribal body singi meeting back to kre. Achievement haibasi ISTV amadi cover the hapadu natte. Jayant Kumar. Manipuri lon gi numit pak sana pangthokre. Manava. Lilong the drug factory tugai kiba Thobal police da matik jana mana piragani. Chief Minister. Lengak na drug ki mayuk ta satharivalan mai pak pangamle. Chief Minister gi wahaida zesina penda ba phongdorokli. Ingna sikna phamlam wakan wi pham phumchai chai kre. Labor singbu hantaba mityengda yengpham thokte UPF Bogzel Rajiv Gandhi na lebaki damak torong bathabak sing ningsingpham thoi Okrami Bobby Mauksa gi khalkanna bahonabada mipung puding saruk yarakle Syam Kumar Mahiroi singna council da thomjin kre Manipuri lon gi numit mafum kaya da pangthokna kre Loislakpada maru bapa amuka na pizari Thaba ama tauge haina bu khalabadi oithokta balaite state asi drug free zone ama ohena bal lengak na thabak lokhatpagi mahi yanba hore haina Chief Minister and Birena phongdokre Article 370 lawthokibagi thongdo asina aikhoisu section bagi tangai fadaba lai haina hanagi Chief Minister amadi CLP gi luchingba Okram Ibobina haikre Manipur gi mapalam yauna kunipan shuba Manipuri language day palan thoram pak sana pangthok na krai Baby sana misi ga mari lainana kaisum sangda lairiba P Landoni amadi Romita gi medical report August kunmari fawbada piraknaba court na khangan krai warden ani gi belt plea kakhat krai Amadi Imphal More Lambi Paring dagi Mayai Kava Nisa ki Polam Singh Puthorakpa Leptri Miyoi Ani dagi Lupa Crore Kunmari ki Mamal Oigadaba Nisa ki Polam Singh AR na fagat pangamkre Ngasigi oinadi Manipuri pau matang saida loisare miyeng tabiriba singbu amukha na khurumjari